Hello Manipur tabiriba singbu ahanba maktada taram nokchari ngasi irai numit hakselgi oina lokhachariba live phone in program gi hiramsi Angangsingda Thengnaba Khong Hambagi Laina Acute Diarrhea haibasini hiramsi gi matangda studio da lengshin biriba ngasi gi expert na Mothers Care Children Hospital da consultant pediatrician oina lebiriba Dr. Naorem Luxmi ni Dr. Butaram nokchari lengbirakpagi damak thagachari Miyamna studio gi telephone 2450081 ngasi gi oina season gadoriba number ni 8198 ki mahutta masi dial tobiraga lengshin biriba doctor dagi ngasi thamjariba Angangsingda Thengnaba Khong Hambagi Laina Acute Diarrhea sigi matangda khangbiba hangbiba yagani hongdokchabo oina uziki maroina ningthamtha ingba matam sidaisida angang pikliba singda yamna toina thengnaba Khong Hambagi nuaitaba an laina acute diarrhea si he Thengnei Dr. Ati matam da su adumak thengnadaba budi natte sigi wahugdok kitang takpigani hogdok poina yani haijake diarrhea ji akoina medical term da hairagadi angang amada sahi manga dagi ta angang amada nongmada khong ahum laktagi hena hambajibu ben diarrhea haina khangnei adu khong hambaji akoigi icham jamna normal consistency habi normal chang da hamagadi diarrhea haina lawroi khun diarrhea haina lawdoi sidi khong mahi ising yauraga mahi hambaji bu khun diarrhea haina lawgani sigi atopa symptom atopa mayam hairagadi oningba deina tragasu oba thuk lawba gumba adagi fever kitang yawba yawi sagatpa kitang yawba yawi puk yik banungai taba yawba yawi kaigum matamda khong hambaji I khara yauraga khong hambaji dum yawi si oigani khun diarrhea symptom mayam si hairagadi hoi aduga masigi si aikoina Angangsingda toina thengnabasi angang chahi nauribadudai masana phongdokpa haibadi ngamoidoribani mabu loina biriba mama mapa guardian singduna kangadoribani aduna hujiki si thengnarakpa matamda mama mapa singduna aikoigi hujik takpikre doctor na nongmada aikoigi ahumlakumbasidna normal oi masagi chang amani na lawraga madudagi hela agadi ahanba koina chingnaba yaba acute diarrhea tawre hasi kamaina khangadagi karigi noida masidi sum thadokpadi yaba anaba nattabanina haibiyo agang ahanbada koina yengadaribaje magi khong hami badugi magi mawongji hanaga manabra natraga hanadagi kari ahongba lei hana angang khong katang kan hangba angangji kaigum matamda mahi ona mahi irache na khong hama agadi akoina amuktang hamagasu adu khong hamba oirakpa hai diarrhea oirakpa yai haina koina chingnagani aduga kaigumba khoigi atopa symptom hairaga na angangji yam irritable oirai angangji ningai tawrai adagi chaba thakpada hana charamba sangdagi chaba handharai adagi khoigi khong hamba du mahi yamna hamabani na somda yung hambagi chang handharai angang ising chapagi chang handharai adagi ising yam toina kawrai kaigumba sigi symptoms yaurai hairagadi akoina khong hambaji ahumlak mak sudragasu angangji diarrhea oirak tawrakpa yai haina chignaba yai ahoi ahanba phone call sim teten tawbiyo Hello. Hello. Takpyo. Hello Manipur. Phone to je ba hagisi khangabuk sorwang ba part 1 digi like from Hemanta. Ahai, Hemanta takpyo. Ngasigi thambiri bu topic the lengsing biri bu doctor digi khang doctor ekoi gi khong chi hami hara ga ekoi kana gumba ekoi na dum khangda khangje da na dum ekoi gi khong hamag di ekoi gi chabu tumbi hidak pito ka na dum yam to na dum haina ba ado ekoi akang gi matung ina di khong haming e da chabu tumbagi mahi si pitak pusi machina mu khong hamagi sang si percentage wange na ta de musi kadai fawba da lei bagi je tang doctor di khangjin haijage khong hama matamse akoigi hoi yamna commonly akoina thingada pot ni enzyme natraga tumna pot hapaje adu akoina sum kan tawbadadi kaya kanaba oide kaigno habada akoigi khong hami bagi maramje akoigi intestine akoigi thidin da lairiba lining je haziki changa iba mahik marang mayam jina lining ji loina kahelaba loina sohalaba matungda hamakpa khongnina haziki khoina piri hidaksi chupsan gadaba lining du yaudrbanina hidaksi kanabasi akoin diarrhea tawringe maraktadi hidaksi kanabasi kaya leite aduna haziki piri hidaksina karigumba moigi yauriba consistent haidi hidak tugi manung du yauriba macha kharanasu diarrhea henjen hanbagi chance lei aduna akoina normally di hidak enzyme hapasi prescribe taude angang ji kona khong hama pharaba matungda darkar taragadi magi condition na haidi angang ji tumba watkan ba angang oiragadi tapna kona hapadi yai taw khong haminge maraksidadi hapadadi haziki hidak se kana ba phangdi aduna koi keno prescribe generally taw kande ahai mathangi phone call amtaga hello takpiyo hello Manipur ni
Hujiki hangbira iduna chaba tumdabagi hidak pithakpa yagadra yaroidra haibani hujik masigi diarrhea khong hambagi acute diarrhea angangsingda thengnari se doctor aikoi punna khangminana ba kari na tholi no kari dobodagi masigi si oire inom ta takpiyo diarrhea si akoi gi acute diarrhea haibadi angang sina khong hambasi kaigumba numit akoina acute diarrhea hairibasi ngasa ai panjagidre numit 13 dagi hena tana khong hamagadi kun acute diarrhea kaugani numit 13 dagi hena hamagadi aduna tongan ba khoi disease makhan am oigre sigi acute diarrhea sidadi khwaidagi most common cause si khoi gi virus na oigalli aduga akoina chada 60% haidi 60% bokti virus makal khara oigalli hoi tawbadi magi bacteria oibasu yai ati parasites atopa oibasu yai adu hoi commonly especially winter season dadi virus na khwaidagi most common cause oigalli aduna virus se khoi gi saba thakpada khoi gi chinjak ta ising da yawgi ba natraga khoi gi khutsa dagi yawsangi bana oibani na sina khwaidagi common maram oigani aduga bacteria parasite ki su role di leba samna hairba mahik matang sing na thon bani lubanan baga su mari leina ba pot ama oire aduna de hello takpiyo hello tajari hello manipur ni good morning doctor good morning aina doctor da ki hangjaning ba je akoi gi angang si khong ham ba si akoi gi ahum la mai rak ham gre na akoina jing diarrhea ne na khangja taragadi akoina angang ji sida akoina tawba yaba first aid oina piba yaba si akoi mama mapa obe singna guardian singna karamba chisin tawrang waga akoi doctor da chatringai mamang sida akoina tawba yaba si tawga khara makhai di angang ji kappa naba mabu noi tabe khara phagani habagi matang do doctor na kitang explain tawbiram bona haijening ba haijage khong hambasi khoigi khwaidagi quite important step ti angang si koina dehydration chalhandaba ising watpagi magi symptom la handaba jini duna angang amma kaigumba khong ham e hairagadi koina first and foremost yumda tawba yabaje angang se mahi mana yamna pithak piba akoigi hajik mayamna su yamna commonly khangnare ORS haiba potse akoigi khong hamgi damakta specially akoigi the World Health Organization na approve tawraba kano hidak makhala mani ORS powder ORS mahi ji hajik mahi oina thoe dagi powder oina thoi pot si fazana magi sembiraba matungda ORS pithak pi yai aduga ORS natraga su khoigi yumda sinaba yaba atopa mahi marang yamna lei samna pallabada khoigi lu nan ba khoi fazana lumthoaba ising boil water pithak pa yai dagi khoigi hinjang mahi chafut ki mahi oire khoigi hinjang mahi pithak pa yai dagi yumda khoigi sumjaba hai mahi haidare ne ko hoigi packet juice na taba hai mahi ji pithak pa yai kar luna nana sembi ba hai pithak pa yai dagi hoigi cha sangom chini di yam happy taba adugumba pithak pa cha mi yai adu akoina haji tawri ji angang se yamna commonly khoina thengna ba ji ORS thau yade ORS thaga angang se yamna oi saiba complaint je khoi yam ta jai je ORS ki mahau ji kitang khena bani na angang na haina ba wat pa yawi adu tawboda bu ORS si pithaktre hairagasu atopa haijariba mahi marang mayam se yam toina pithakpiba aduganda most of the time angang ayamba dati ORS khong hambasi tapna atum matomda phajagi ba ngata ni koina only care lawi gadaba se marakta angang se pathagidana ba magi hydration du phajana pibi basina khwaitagi maru oina haina ain mention tawjani mathangi phone call amtaga hello takbiyo hello manipur ni hello tajari haibyo good morning sir good morning haibyo leksem birba doctor bu kai khumagari aina hangjening base doctor khoge apikpa angang sing maruoina sahi amagi manung da leiba adi si makha da leiba angang sing se hairba acute diarrhea si mui sing ta tawrak taraga di yamna khudung thinai oi hajariba ada masiki sing makhai gi mahik matang na tawringa mapa mama ga sing na hygiene ko ma ta thakda angang sing sing ta kari kya lo be ga ge se kan jauge pani haijage akhoi ngasagi panjagi baina khoigi mostly virus bacteria na thoi khoi chaba thakpa chinjak tagi ising dagi khutsa dagi changi hairibani na hygiene tawba ya ba haije khoina yumda mama mapa na khut yam toina hambi ba angang se gisu natraga angang bu handle tawri ba ahan laman gisu khutsi yam toina sabon ising tawra hambi ba ising khoigi yarak ising je boil water yam phajana lumtho ga na phajana store tawba ising sinabi ba
ꯃꯄꯥꯟꯗꯒꯤ ꯄꯣꯠ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯄꯣꯠꯁꯦ ꯌꯥꯔꯤꯈꯩ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕ ꯌꯨꯝꯗ ꯌꯥꯔꯤꯈꯩ ꯄꯣꯠ ꯆꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯣꯡꯉ ꯆꯥꯕ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯍꯥꯏꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯦꯅꯤꯇꯦꯁꯟꯁꯦ ꯐꯖꯅ ꯆꯦꯛ ꯇꯧꯕꯤꯕ ꯏꯁꯤꯡ ꯐꯖꯅ ꯁ꯭ꯇꯣꯔ ꯇꯧꯕꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯐꯖꯅ ꯃꯥꯒꯤ ꯂꯪꯊꯣꯛꯄ ꯖꯒꯥꯗ ꯐꯖꯅ ꯂꯪꯊꯣꯛꯄꯤꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯄ꯭ꯔꯤꯀꯣꯁꯟ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯤꯁꯣꯔꯖꯤꯠ ꯃꯔꯥꯡꯃꯌꯥꯟ ꯂꯩꯀꯥꯏꯗꯒꯤ ꯍꯣꯏ ꯕꯤꯁꯣꯔꯖꯤꯠ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥꯁꯦ ꯇꯧꯕꯁꯦ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯈꯣꯏ ꯎꯆꯤꯔꯥꯏ ꯀꯥꯕꯒꯤꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯀꯗꯥꯏꯐꯥꯎ ꯑꯩꯈꯣꯏꯅ ꯃꯥꯏ ꯁꯥꯏꯟ ꯑꯦꯟ ꯁꯤꯝꯇꯝꯁꯦ ꯀꯗꯥꯏꯐꯥꯎ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯗꯩ ꯈꯪꯖꯅꯤꯡꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔꯒꯤ ꯃꯇꯝꯗ ꯑꯃꯁꯨꯡ ꯋꯤꯟꯇꯔꯒꯤ ꯃꯥꯒꯤ ꯗꯥꯏꯔꯤꯌꯥꯒꯤ ꯃꯑꯣꯡꯁꯤ ꯈꯦꯠꯅꯕꯁꯤ ꯂꯩꯕ꯭ꯔꯥ ꯁꯤ ꯈꯛꯇꯪꯒ ꯈꯪꯖꯅꯤꯡꯉꯤ ꯐꯅꯤ ꯗꯣꯛꯇꯔꯗꯒꯤ ꯇꯥꯕꯤꯁꯤ ꯁꯝꯃꯔꯒ ꯋꯤꯟꯇꯔꯒ ꯈꯦꯠꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯗꯥꯏꯔꯤꯌꯥꯁꯤ ꯑꯣꯜ ꯑꯔꯥꯎꯟ ꯏꯌꯔ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃꯗ 365 ꯗꯦꯖ ꯅꯥꯕ ꯌꯥꯕ ꯂꯩꯅꯥꯅꯤ ꯍꯣꯏ ꯋꯤꯟꯇꯔꯗꯗꯤ ꯈꯤꯇꯪ ꯍꯦꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯋꯤꯟꯇꯔꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯃꯣꯁ ꯀꯃꯟ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯁꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗ ꯂꯩꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯋꯤꯟꯇꯔꯗꯅ ꯍꯦꯜꯂꯤ ꯁꯝꯃꯔꯗꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯃꯣꯅ ꯍꯪꯕꯤꯈꯤꯕ ꯗꯥꯏꯔꯤꯌꯥꯁꯤ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯃꯥꯒꯤ ꯁꯤꯚꯤꯌꯔ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯂꯥꯛꯄꯒꯤ ꯁꯤꯝꯇꯝ ꯃꯌꯥꯝꯁꯦ ꯍꯥꯏꯖꯔꯒꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯟꯖꯈꯤꯕ ꯏꯁꯤꯡ ꯌꯥꯝ ꯇꯣꯏꯅ ꯀꯧꯕ ꯑꯉꯥꯡꯗ ꯑꯗꯒꯤ ꯌꯨꯡ ꯍꯥꯟꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯡ ꯍꯥꯟꯕꯁꯤ ꯃꯆꯨ ꯌꯥꯝꯅ ꯌꯥꯛꯁꯜꯂꯛꯄ ꯅꯪꯁꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯏꯪꯉꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯔꯤꯇꯦꯕꯜ ꯑꯣꯏꯕ ꯌꯥꯝ ꯇꯟꯊꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤ ꯄꯠꯊꯈꯤꯗꯅ ꯑꯉꯥꯡꯁꯤ ꯔꯦꯁꯄꯣꯟꯁ ꯇꯧꯗꯕ ꯌꯥꯎꯔꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯞꯄ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯋꯥꯠꯄ ꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯥꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯨꯠꯁꯟꯕꯒꯤ ꯃꯑꯣꯡ ꯎꯕ ꯆꯤꯟꯌꯥ ꯌꯥꯝ ꯀꯪꯅ ꯎꯕ ꯁꯤꯒꯤ ꯁꯤꯝꯇꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯚꯤꯌꯔ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯒꯤ ꯁꯤꯝꯇꯝ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯁꯤꯝꯇꯝꯁꯦ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯌꯥꯝꯅꯈꯔ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗꯈꯔ ꯊꯨꯅ ꯄꯨꯈꯠꯄꯤꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯄꯤꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝꯗꯣ ꯗꯥꯛꯇꯔ ꯇꯥꯟꯅꯕꯤꯔꯒ ꯄꯤꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂೋ ꯃꯅꯤꯄꯨꯔ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯕ ꯑꯃꯅꯅꯦ ꯑꯉꯥꯡꯁꯤ ꯃꯍꯤ ꯃꯅꯥꯏ ꯊꯛꯎ ꯌꯥꯗꯕ ꯅꯥꯔꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯑꯗꯨ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯒꯗꯒꯦꯅ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯐꯅꯤ ꯗꯣꯛꯇꯔꯗꯤ ꯇꯥꯕꯤꯁꯤ ꯍꯥꯏꯖꯒꯦ ꯑꯩ ꯃꯍꯤ ꯃꯅꯥꯏ ꯊꯛꯎ ꯌꯥꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯗꯥꯏꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯑꯩꯈꯣꯏꯅ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯩ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯦꯖ ꯁꯤꯗꯗꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯁ꯭ꯇꯦꯖꯇꯗꯤ ꯑꯉꯥꯡꯁꯤ ꯃꯍꯤ ꯃꯅꯥꯏ ꯊꯛꯎꯁꯤ ꯇꯞꯅ ꯑꯗꯨꯝ ꯌꯥꯒꯅꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯆꯥꯡꯊꯛꯑꯝꯕ ꯅꯥꯗ꯭ꯔꯤꯉꯩ ꯊꯛꯑꯝꯕ ꯆꯥꯡꯃꯛ ꯌꯥꯗ꯭ꯔꯒꯁꯨ ꯆꯥꯡꯗꯨ khitang ꯍꯟꯊꯅ ꯑꯩꯈꯣꯏꯒꯤ ml 10-20ꯁꯤ ꯄꯨꯡꯈꯥꯏ ꯀꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯄꯨꯡ ꯀꯥꯟꯅꯔꯒ ꯊꯛꯄꯗꯤ ꯑꯗꯨꯝ ꯌꯥꯒꯅꯤ ꯀꯩꯒꯨꯝꯕ ꯊꯛꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯖꯔꯤꯕ ORSꯁꯤ ꯑꯉꯥꯡ ꯑꯌꯥꯝꯕꯗ ꯍꯩꯅꯒꯟꯗꯦ ꯑꯣꯒꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯅ ꯍꯩꯅꯕ ꯏꯁꯤꯡ ꯑꯆꯝꯕꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯥꯡ ꯃꯍꯤꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯅ ꯆꯦꯟꯖ ꯇꯧꯔꯒ ꯌꯦꯡꯕꯤꯕ ꯌꯥꯏ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤ ꯏꯁꯤꯡ ꯊꯛꯎꯁꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯄꯠꯊꯅ ꯎꯔꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ IV fluids ꯗ꯭ꯔꯤꯞ ꯌꯥꯟꯕ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯌꯥꯎꯒꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇꯪ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯕꯤꯔ ꯇꯥꯟꯅꯕꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯏꯕ ꯑꯉꯥꯡ ꯆꯍꯤ ꯅꯧꯔꯤꯕꯁꯤꯡꯗꯗꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯒꯗꯕ꯭ꯔꯥ ꯗꯣꯛꯇꯔ ꯆꯠꯊꯕꯤꯒꯅꯤ ꯍꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯉꯁꯥꯏ ꯀꯩꯅꯣꯅꯁꯨ ꯕꯤꯁꯣꯔꯖꯤꯠꯅꯁꯨ ꯍꯥꯏꯐꯦꯠ ꯍꯪꯕꯤꯈ꯭ꯔꯦ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯁꯤ ꯀꯔꯤ ꯄꯣꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯟꯊꯈꯤꯗꯅ ꯃꯗꯨꯒꯤ ꯆꯥꯡ ꯍꯟꯊꯈꯤꯗꯅ ꯉꯁꯥꯏꯒꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁ ꯃꯌꯥꯝ ꯃꯁꯤ ꯏꯚꯟ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯦꯁꯇꯗꯤ ꯏꯚꯟ ꯑꯔꯨꯕ ꯐꯤꯕꯝ ꯐꯥꯎꯕ ꯌꯧꯔꯛꯄ ꯌꯥꯕꯒꯤ ꯂꯩꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅꯁꯨ ꯌꯥꯝ ꯄꯟꯕꯤꯔꯤ ꯃꯍꯤ ꯃꯅꯥꯏꯁꯤ ꯌꯥꯝ ꯊꯛꯀꯗꯧꯅꯦꯅ ꯃꯥꯡꯈꯤꯕ ꯁꯔꯨꯛꯇꯨ ꯍꯟꯖꯜꯍꯟꯅꯅꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯀꯔꯤ ꯃꯥꯡꯉꯤꯁꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯊ꯭ꯔꯦꯇꯅꯤꯡ ꯑꯣꯏꯕ꯭ꯔꯥ ꯄꯨꯟꯁꯤ ꯃꯥꯡꯅꯤꯡꯉꯥꯏ ꯐꯥꯎꯕ ꯑꯣꯏꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯄ ꯐꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯖꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯉꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯔꯖ ꯑꯦꯃꯥꯎꯟꯇ ꯃꯥꯡꯉꯤꯕꯁꯤ ꯏꯁꯤꯡꯅꯤ ꯑꯗꯨꯒ ꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯑꯃꯁꯨꯡ ꯆꯤꯅꯤꯒꯤ ꯆꯥꯡ ꯌꯥꯝꯅ ꯃꯥꯡꯉꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠꯁ ꯌꯥꯝꯅ ꯃꯥꯡꯉꯤ ꯁꯣꯗꯤꯌꯝ ꯄꯣꯇꯥꯁꯤꯌꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯦꯜꯁꯤꯌꯝ ꯀ꯭ꯂꯣꯔꯥꯏഡ് ꯂꯩꯔꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯗꯤꯌꯝꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯕ ꯍꯛꯆꯥꯡꯒꯤ ꯐꯪꯁꯅꯤꯡꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯥꯡꯉꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯄꯟꯖꯈꯤꯕ ORS ꯍꯥꯏꯔꯤꯕ ꯃꯍꯤꯁꯤ
ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒ ꯊꯨꯝꯒ ꯏꯁꯤꯡꯒ ꯌꯥꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯆꯤꯅꯤꯒ ꯊꯨꯝꯒꯤ ꯆꯥꯡꯁꯤ ꯃꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯁꯤꯅ ꯀꯦꯜꯀꯨꯂꯦꯠ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯗꯒꯤ ꯁꯦꯝꯃꯛꯄ ꯄꯥꯎꯗꯔ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ORS ꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯆꯤꯅꯤꯒ ꯊꯨꯝꯒ ꯆꯥꯡꯁꯤ ꯆꯞ ꯃꯣꯏꯅ ꯑꯦꯛꯖꯦꯛ ꯑꯦꯃꯥꯎꯟꯇꯣ ꯍꯥꯞꯄꯒ ꯄꯤꯔꯛꯄꯅꯤꯅ ꯁꯤꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐ꯭ꯂꯨꯏꯗ ꯑꯣꯏꯔꯤꯕꯁꯤ ꯃꯔꯝꯁꯤ ꯁꯤꯅꯅꯤ ꯇꯧꯕꯇꯕꯨ ꯑꯗꯨ ꯊꯛꯎ ꯌꯥꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯐ꯭ꯂꯨꯏꯗꯇꯤ ꯑꯗꯨꯝ ꯄꯤꯕꯤꯒꯅꯤ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯃꯥꯡꯉꯤꯕꯁꯤꯅ ꯏꯁꯤꯡꯁꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯊꯨꯝꯒ ꯆꯤꯅꯤꯒ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯐꯩ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤꯃꯗꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯤꯔꯒꯗꯤ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯃꯥꯁꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ Hello. Hello, good Takpiyo. morning, sir. Good morning, Takpiyo. I want to go to the Madam Snadon to never say. Hoi, Takpiyo, Sanatombi. Diarrhea some Taurambadagi, over Yausalagadi, Akoina, Kari, Shankarang, Logadagi, over Sayam, and a Yaropodonata, wherever diarrhea Tauragadi. At the Sigi said Doctor Dagi, Takpiramo, over Sayaragadi, when it's the Gadabado. Funny. ꯗꯥꯏꯔꯤꯌꯥꯁꯤ ꯍꯣꯏ ꯉꯁꯥꯏ ꯏꯆꯦ ꯄꯟꯕꯤꯒꯤ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯤꯌꯥꯁꯤ ꯑꯣꯕ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯒꯜꯂꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥꯗ ꯑꯌꯥꯝꯕ ꯃꯇꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤ ꯍꯥꯟꯅ ꯑꯣꯔꯛꯑꯀꯥꯟꯗ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯍꯥꯏꯗꯤ ꯋꯤꯗꯤꯟ ꯐ꯭ꯌꯨ ꯑꯋꯔꯁ ꯑꯉꯥꯡꯁꯦ ꯈꯣꯡ ꯍꯥꯝꯕ ꯇꯧꯒꯜꯂꯤ ꯑꯣꯕꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯗꯤ ꯑꯉꯥꯡ ꯈꯔꯗꯤ ꯃꯇꯣꯝꯗ ꯐꯖꯈꯤꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯅ ꯃꯍꯤ ꯃꯅꯥꯏꯒꯤ ꯆꯥꯡꯁꯦ ꯄꯤꯊꯛꯑꯒ ꯇꯞꯅ ꯐꯈꯤꯕꯁꯨ ꯌꯥꯎꯏ ꯀꯩꯒꯨꯝꯕ ꯃꯍꯤ ꯃꯅꯥꯏ ꯊꯛꯄꯁꯦ ꯑꯉꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯕꯒꯤ ꯍꯤꯗꯥꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯗꯥꯟꯁꯦꯇ꯭ꯔꯣꯟ ꯑꯗꯨ ꯁꯤ ꯊꯥꯕ ꯗꯔꯀꯥꯔ ꯇꯥꯕ ꯑꯉꯥꯡ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗꯗꯤ ꯑꯉꯥꯡꯁꯦ ꯀꯩꯒꯨꯝꯕ ꯑꯣꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯇꯣꯏꯅ ꯑꯣꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯑꯣꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯨꯡ ꯑꯃ ꯉꯥꯏꯕꯤꯔꯀꯥꯟꯗ ꯃꯍꯤ ꯃꯅꯥꯏꯁꯦ ꯇꯞꯅ ꯇꯞꯅ ꯄꯤꯊꯛꯄ ꯍꯧꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯍꯦꯜꯞꯁꯤ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯒꯅꯤ Hello. Takpiyo, hello Manipurni. ꯑꯩ ꯑꯁꯥꯃꯤꯉꯩꯗꯒꯤ ꯃꯁꯥ ꯇꯥꯕ ꯃꯤꯅꯥꯎꯕꯅꯦꯕ ꯑꯍꯣꯏ ꯇꯥꯛꯄꯤꯌꯨ ꯏꯅꯥꯎꯕ ꯃꯤ ꯑꯃꯗꯁꯨ ꯍꯪꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯈꯔ ꯍꯦꯟꯖꯜꯂꯗꯤ ꯎꯆꯦꯔꯥꯏ ꯀꯥꯕꯒ ꯍꯥꯏꯗꯣ ꯑꯗꯨꯒꯤꯗꯧꯅ ꯁꯦꯡꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯀꯌꯥꯝ ꯑꯣꯏꯕꯒꯤ ꯔꯦꯀꯣꯔꯠꯇ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯒꯦ ꯁꯤꯚꯤꯌꯔ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯌꯨꯝꯗ ꯄꯦꯔꯦꯟꯁ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯕꯤꯕ ꯊꯣꯛꯏ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯦꯛ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯃꯦꯗꯤꯀꯦꯜ ꯍꯦꯜꯞ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯝꯇꯝꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯄꯠꯊꯕ ꯁꯣꯛꯊꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯍꯦꯟꯅ ꯏꯔꯤꯇꯦꯕꯜ ꯑꯣꯏꯕ ꯍꯥꯟꯅ ꯃꯥꯒꯤ ꯂꯩꯔꯝꯕ ꯆꯥꯡꯗꯒꯤ ꯌꯥꯝꯅ ꯏꯔꯤꯇꯦꯕꯜ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯤꯠ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯠꯁꯤ ꯌꯥꯝꯅ ꯀꯪꯅ ꯎꯒꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯀꯨꯁꯟꯅ ꯎꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯈꯥꯔꯣꯝꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯤꯟ ꯌꯦꯡꯕ ꯃꯇꯝꯗ ꯆꯤꯟꯁꯤ ꯏꯀꯪ ꯀꯪꯉꯀꯥꯟꯗ ꯑꯉꯥꯡꯁꯤ ꯀꯩꯅꯣ ꯇꯧꯅ ꯌꯥꯝꯅ ꯂꯩꯒ ꯆꯤꯡꯒꯁꯤ ꯂꯣꯏꯅ ꯀꯪꯅ ꯎꯒꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯠ ꯁꯥꯁꯦ ꯌꯥꯝꯅ ꯏꯪꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯁꯨꯝ ꯄꯥꯏꯔ ꯌꯦꯡꯕ ꯃꯇꯝꯗ ꯎꯟꯁꯥ ꯄꯥꯏꯔ ꯌꯦꯡꯕ ꯃꯇꯝꯗ ꯎꯟꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯣꯛꯄ ꯌꯥꯕ ꯆꯤꯡꯊꯣꯛꯑꯒꯁꯨ ꯍꯟꯖꯤꯟꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯑꯣꯏꯅ ꯊꯦꯡꯅꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯄꯨꯛ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯄꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤ ꯁꯤꯠꯆꯜꯂꯀꯥꯟꯗ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯊꯦꯡꯅꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯡ ꯍꯥꯟꯕ ꯃꯇꯝꯗ ꯌꯨꯡꯁꯦ ꯍꯥꯜꯂꯨ ꯌꯥꯗꯕ ꯄꯨꯡ 10-12 ꯀꯥꯟꯅꯔꯛꯄ ꯐꯥꯎ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯤꯝꯇꯝꯁꯦ ꯂꯩ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯚꯤꯌꯔ ꯗꯥꯏꯍꯥꯏꯗ꯭ꯔꯦꯁꯟ ꯍꯥꯏꯔꯧꯔꯀꯥꯟꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯀꯥꯟꯗ ꯃꯦꯗꯤꯀꯦꯜ ꯍꯦꯜꯞꯁꯦ ꯌꯥꯝ ꯊꯨꯅ ꯁꯤꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯃꯣꯒꯤ ꯁꯦꯀꯦꯟ ꯀ꯭ꯋꯦꯁꯟꯗ ꯍꯪꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯦꯀꯣꯔꯠ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯔꯦꯀꯣꯔꯠꯁꯤ ꯌꯥꯝꯅ ꯀꯟꯅ ꯄꯕ꯭ꯂꯤꯁ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯂꯧꯔꯒꯗꯤ ꯗꯥꯏꯔꯤꯌꯥ ꯑꯉꯥꯡ ꯀꯩꯒꯨꯝꯕ ꯑꯉꯥꯡ 100 ꯗꯥꯏꯔꯤꯌꯥ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗ 30-40% ꯑꯉꯥꯡ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ORS ꯌꯥꯝꯅ ꯋꯥꯏꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯁꯨ ꯍꯧꯖꯤꯛꯐꯥꯎꯗ ꯑꯉꯥꯡꯁꯦ 30% ꯑꯉꯥꯡꯗꯤ ꯁꯤꯚꯤꯌꯔ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨꯝ ꯊꯦꯡꯅꯔꯤ Hello. Takpiyo, hello Manipurni. Good morning, sir. Good morning, Takpiyo. ꯑꯩꯅ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯄ ꯐꯪꯖꯗ꯭ꯔꯕ ꯁꯪꯒꯣꯝ ꯌꯣꯛꯄ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯕꯒꯤ ꯆꯥꯡ ꯁꯨꯝ ꯑꯣꯏꯕ ꯑꯉꯥꯡꯁꯤꯗ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯄꯤꯊꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯊꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯗꯣꯛꯇꯔꯗꯒꯤ ꯈꯤꯇ ꯇꯥꯛꯄꯤꯔꯝꯃꯣ. ꯐꯅꯤ
ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯆꯦ ꯄꯥꯝꯃꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡ ꯊꯛꯄꯗꯗꯤ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯇꯨꯝꯕ ꯉꯝꯕ ꯆꯤꯟꯖꯥꯛ ꯑꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯊꯛꯄ ꯐꯪꯗꯕ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯕꯣꯇꯜ ꯐꯤꯗꯤꯡ ꯇꯧꯕ ꯃꯊꯛꯀꯤ ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯄꯤꯊꯛꯄ ꯑꯉꯥꯡꯁꯤ ꯇꯣꯏꯅ ꯊꯦꯡꯅꯖꯩ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯨꯝꯕ ꯉꯝꯗꯕꯒꯤ ꯄꯣꯠꯁꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯤꯔꯤꯕ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯣꯏꯅ ꯁꯦꯝꯅꯕ ꯍꯥꯏꯔꯤꯕ ꯆꯥꯡꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤꯒꯅꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯂꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯤ ꯑꯉꯥꯡꯁꯤ khitang ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏꯔꯀꯥꯟꯗ khitang ꯀꯨꯡꯁꯟꯅ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ khitang ꯂꯥꯡꯊꯣꯛꯅ ꯁꯦꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯩ ꯁꯤꯒꯨꯝꯕ ꯊꯦꯡꯅꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯜꯂꯤ ꯁꯦꯀꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯐꯤꯗꯤꯡ ꯇꯧꯕ ꯑꯉꯥꯡ ꯈꯣꯝꯆꯨꯞ ꯁꯤꯟꯅꯕ ꯑꯉꯥꯡꯁꯤ ꯃꯁꯥꯒꯤ ꯕꯣꯇꯜ ꯐꯤꯗꯤꯡ ꯃꯥꯒꯤ ꯈꯣꯝꯆꯨꯞꯇꯨꯗꯒꯤꯁꯨ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯃ ꯍꯥꯏꯔꯒꯗꯤ ꯕꯣꯇꯜ ꯐꯤꯗꯤꯡꯁꯤ ꯌꯥꯔꯤꯈꯩ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨ ꯃꯊꯛꯀꯤ ꯁꯪꯒꯣꯝ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯐꯤꯗꯤꯡ ꯇꯧꯒꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁ ꯁ꯭ꯄꯨꯟ ꯑꯦꯟ ꯒ꯭ꯂꯥꯁ ꯀꯣ ꯑꯗꯨ ꯁꯤꯟꯅꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯐꯤꯗꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯅꯤꯄꯜꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯐꯨꯠꯇꯣꯛꯄ ꯆꯥꯝꯊꯣꯛꯄ ꯇꯧꯕꯤꯕꯅꯤꯅꯀꯣ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯝꯐꯨꯜꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯤꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤꯒꯤ ꯌꯥꯝꯅ ꯍꯥꯔꯝꯐꯨꯜ ꯀꯦꯃꯤꯀꯜꯁ ꯊꯣꯛꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯥꯔꯝꯐꯨꯜ ꯀꯦꯃꯤꯀꯜꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯈꯣꯝꯆꯨꯞꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯈꯨꯝꯗꯅ ꯊꯝꯃꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕꯅꯤꯅꯀꯣ ꯁꯤꯁꯤ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯏ ꯑꯉꯥꯡ ꯄꯤꯛꯏꯉꯩꯗꯗꯤ ꯃꯥꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤ ꯑꯅꯥꯕ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯨ ꯁꯣꯜꯂꯤꯕꯅꯤꯅ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯕꯣꯇꯜ ꯐꯤꯗꯤꯡꯁꯦ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯃꯥꯒꯤ ꯁꯪꯒꯣꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯃꯃꯥꯒꯤ ꯁꯪꯒꯣꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ 6 months ꯐꯥꯎꯗꯤ ꯑꯉꯥꯡꯁꯤꯗ ꯃꯃꯥꯒꯤ ꯁꯪꯒꯣꯝ ꯊꯛꯑꯒꯗꯤ ꯃꯥꯒꯤ ꯅꯥꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯩ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯇꯨꯝꯕ ꯈꯣꯠꯄꯒꯤ ꯑꯋꯥꯕꯁꯨ ꯂꯩꯒꯟꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯄꯟꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯄꯤꯊꯛꯀꯗꯧꯔꯤꯕ ꯕꯣꯇꯜ ꯃꯗꯨꯕꯨ ꯁꯦꯝ ꯁꯥꯕꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯠ ꯁꯥ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯁꯦꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯣ ꯃꯗꯨꯒꯤ ꯆꯥꯡꯗꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯇꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯦꯝꯕꯤꯒꯅꯤ ꯀꯞ ꯑꯃꯗ ꯆꯥꯃꯁ ꯑꯁꯨꯛ ꯌꯥꯟꯒꯗꯕꯅꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯑꯁꯨꯛ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯍꯦꯟꯕꯁꯨ ꯋꯥꯠꯄꯁꯨ ꯇꯧꯗꯅ ꯁꯦꯝꯕꯤꯔꯒꯗꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯤꯕꯅꯤ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ Good morning, sir. Good morning, ꯇꯥꯛꯄꯤꯌꯨ Sir, ꯑꯩ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯖꯔꯛꯄꯅꯦ. ꯗꯣꯛꯇꯔꯗ ꯍꯪꯕꯤꯌꯨ. ꯑꯩ Imphal ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯊꯣꯏꯅꯦꯕ. ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯆꯍꯤ 5 ꯁꯨꯔꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯆꯍꯤ ꯁꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯆꯍꯤ 3 ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯕ ꯑꯉꯥꯡꯁꯦ. ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯆꯥꯡꯗꯗꯤ ꯌꯥꯝ ꯍꯦꯜꯂꯦꯕ. ꯑꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯐꯝ ꯊꯣꯛꯑꯦꯕ. ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯗꯁꯨ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯖꯦꯟꯒꯨꯝꯕ ꯁꯥꯒꯨꯝꯕ ꯆꯥꯁꯤꯜꯂꯒꯅ ꯍꯦꯟꯅ ꯇꯨꯝꯅꯕꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯈꯔ ꯀꯩꯅꯣ ꯆꯦꯛꯁꯤꯟꯅ ꯍꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯄꯤꯖꯕ ꯍꯦꯛ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯇꯧꯋꯦꯕ ꯆꯍꯤ 3 ꯍꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯣ ꯄꯟꯖꯒꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯦꯟ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥ ꯆꯥꯕꯒꯤ ꯀꯩꯅꯣꯁꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯗꯥꯏꯔꯤꯌꯥꯒꯤ ꯀꯣꯁꯇ ꯚꯥꯏꯔꯁ ꯂꯩ ꯕꯦꯛꯇꯤꯔꯤꯌꯥ ꯂꯩ ꯄꯦꯔꯥꯁꯥꯏꯠ ꯂꯩ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯦ ꯕꯦꯛꯇꯤꯔꯤꯌꯥꯒꯤ ꯀꯥꯡꯕꯨꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯒꯟꯕ ꯀꯩꯅꯣ ꯃꯍꯤꯛ ꯃꯈꯜ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯠꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯗ ꯌꯦꯔꯨꯝꯗ ꯅꯠꯇ꯭ꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯨꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯣ ꯐ꯭ꯔꯥꯏഡ് ꯔꯥꯏꯁ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯒꯜꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯋꯥꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯍꯤꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯒꯟꯕꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯈꯤꯇꯪ ꯑꯟꯗꯔ ꯀꯨꯛ ꯑꯣꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯨꯗ ꯄ꯭ꯔꯗꯛꯇ ꯌꯥꯎꯔꯤꯕ ꯃꯍꯤꯛ ꯃꯌꯥꯝꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯃꯣꯏꯅ ꯗꯥꯏꯔꯤꯌꯥ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ ꯑꯗꯨꯅ ꯃꯤꯠ ꯐꯤꯁ ꯍꯣꯏ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯣꯔꯁ ꯌꯥꯝꯅ ꯑꯆꯧꯕ ꯁꯣꯔꯁꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯄꯨꯔꯥ ꯊꯤꯡꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯌꯨꯝꯗ ꯐꯖꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯨꯜ ꯍꯥꯏꯖꯤꯅꯤꯛ ꯀꯩꯅꯣꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯒꯅꯤ ꯑꯗꯨꯀꯥꯟꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒꯁꯨ ꯃꯥꯒꯤ ꯑꯦꯃꯥꯎꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯗꯒꯤ ꯍꯦꯟꯅ
ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯅꯤ ꯍꯥꯏꯗꯅꯀꯣ ꯌꯥꯝꯅ ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯄꯤꯖꯕꯗꯤ ꯑꯗꯨꯗꯤ ꯑꯉꯥꯡꯗ ꯁꯣꯛꯏ ꯑꯗꯨꯅ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤ acute diarrhea ꯈꯣꯡ ꯍꯥꯝꯊꯕꯒꯤ ꯐꯤꯕꯝꯁꯤ ꯊꯦꯡꯅꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯂꯥꯟ ꯂꯥꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯀꯃꯥꯏꯅ ꯆꯠꯊꯕꯤ ꯍꯥꯏꯖꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯗꯥꯏꯔꯤꯌꯥ ꯇꯧꯔꯒ ꯂꯥꯛꯄ ꯍꯥꯏꯗꯤ ꯗꯥꯏꯔꯤꯌꯥ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗ ꯌꯦꯡꯉꯤꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯗꯥꯏꯔꯤꯌꯥꯁꯤ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯦ ꯃꯥꯒꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯒꯗꯤ ꯀꯌꯥꯝ ꯁꯤꯚꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯀꯩꯒꯨꯝꯕ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯉꯥꯡꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯊꯛꯄ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯏꯟꯇꯦꯁꯇꯥꯏꯟꯗ ꯇꯥꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯍꯤ ꯃꯅꯥꯏꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯄꯤꯊꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯄ꯭ꯂꯤꯃꯦꯟꯠꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯖꯤꯡꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟ ꯑꯦꯒꯨꯝꯕ ꯁꯄ꯭ꯂꯤꯃꯦꯟꯠꯁ ꯈꯔ ꯂꯩꯔꯤ ꯖꯤꯡꯛꯀ ꯚꯤꯇꯥꯃꯤꯟ ꯑꯦꯒꯁꯤꯅ ꯃꯣꯏꯒꯤ ꯃꯊꯧꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯟꯖꯈꯤꯕ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯤꯔꯤꯟꯒꯤ ꯃꯊꯛꯀꯤ ꯂꯦꯌꯔꯁꯤ ꯂꯣꯏꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯏ ꯂꯣꯏꯅ ꯃꯍꯤꯛꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯊꯛꯀꯤ ꯂꯦꯌꯔꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯖꯤꯡꯛ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ ꯑꯦꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯄꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏ ꯑꯗꯨꯅ ꯖꯤꯡꯛꯀ ꯚꯤꯇꯥꯃꯤꯟ ꯑꯦꯁꯤ ꯄꯤꯔꯒꯗꯤ ꯗꯥꯏꯔꯤꯌꯥꯒꯤ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯏ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯚꯤꯌरिꯇꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯇꯧꯒꯗꯕ ꯗꯥꯏꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯇꯨꯡꯗ ꯗꯥꯏꯔꯤꯌꯥ ꯇꯧꯔꯛꯀꯗꯕꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯤꯗꯤ ꯔꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯥꯝ ꯐꯖꯅ ꯄꯤꯊꯛꯄꯤꯕ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯖꯤꯡꯛ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ ꯑꯦꯁꯤ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯊꯥꯕꯤꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯌꯨ ꯑꯩ ꯃꯍꯦꯟꯗ꯭ꯔ ꯋꯥꯡꯈꯦꯝꯆꯥꯅꯦ ꯍꯣꯏ ꯃꯍꯦꯟꯗ꯭ꯔ ꯍꯥꯏꯕꯤꯌꯨ ꯗꯥꯛꯇꯔꯗꯩ ꯀꯩꯅꯣꯝꯇ ꯈꯪꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯈꯣꯡ ꯍꯥꯝꯃꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯥꯛꯇꯔꯗ ꯌꯦꯡꯗꯕꯤꯗ ꯑꯗꯣ ꯐꯥꯔꯃꯥꯁꯤꯁ ꯑꯃꯗꯒꯤ ꯍꯦꯛꯇ ꯍꯤꯗꯥꯛ ꯂꯩꯔꯒ ꯄꯤꯖꯕꯁꯤ ꯃꯁꯤ ꯀꯔꯤꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯗꯥꯛꯇꯔ ꯃꯁꯤ ꯑꯌꯥꯝꯕꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯗꯥꯛꯇꯔꯗ ꯍꯦꯟꯅ ꯍꯩꯕ ꯐꯥꯔꯃꯥꯁꯤꯁ ꯌꯥꯝ ꯂꯩꯔꯕ꯭ꯔꯥꯅ ꯈꯟꯖꯩꯕ ꯆꯨꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇ ꯀꯩꯅꯣ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯃꯥꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯁꯤꯒꯤ ꯍꯪꯉꯤꯕ ꯇꯥꯃꯣꯅ ꯍꯪꯕꯤꯕ ꯀ꯭ꯋꯦꯁꯟꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯐꯦꯁ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯅꯥꯔꯛꯑꯕꯅꯤꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯂꯛꯑꯕꯅꯤ나 ꯈ꯭ꯋꯥꯏꯒꯤ ꯅꯤꯌꯔꯦꯁ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯏꯔꯒꯗꯤ ꯐꯥꯔꯃꯥꯁꯤꯁꯦ ꯑꯣꯏꯕꯅꯤꯅ ꯆꯠꯂꯒ ꯍꯤꯗꯥꯛ ꯌꯥꯝꯅ ꯂꯧꯒꯜꯂꯤ ꯍꯤꯗꯥꯛ ꯂꯧꯕꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯊꯥꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯁꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯃꯈꯜꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯕ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯑꯦꯚ꯭ꯔꯤ ꯂꯩꯅꯥ ꯑꯃꯗ ꯐꯤꯚꯔꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯍꯥꯝꯕꯕꯨ ꯑꯣꯏꯔꯣ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤ ꯈ꯭ꯋꯥꯏꯒꯤ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ ꯃꯥꯅ ꯍꯥꯟꯅ ꯊꯥꯕ ꯑꯣꯏꯅ ꯊꯦꯡꯅꯩ ꯀꯣ ꯑꯗꯣ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯑꯩ ꯑꯃꯔꯣꯝꯗ ꯍꯥꯏꯖꯔꯒꯗꯤ ꯗꯥꯏꯔꯤꯌꯥ ꯑꯌꯥꯝꯕꯗ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯚꯥꯏꯔꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀꯤꯗꯤ ꯃꯊꯧꯗꯤ ꯏꯔꯩ ꯂꯩꯇꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯊꯥꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯆꯪꯒꯗꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ 3 to 7 daysꯁꯤꯗꯤ ꯑꯗꯨꯝ ꯗꯥꯏꯔꯤꯌꯥ ꯐꯕꯗ ꯃꯇꯝ ꯆꯪꯒꯜꯂꯤ ꯑꯗꯨꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤ ꯉꯁꯥꯏꯒꯤ ꯊꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯦꯗꯚꯥꯏꯁ ꯂꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯝꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯇꯞꯅ ꯊꯥꯕꯁꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯖꯤꯡꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯂꯥꯛꯏ ꯁꯤꯒꯤ ꯊꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯗ ꯑꯣꯏꯅ ꯁꯤꯗꯤ ꯊꯥꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯊꯥꯕꯁꯤꯗꯤ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯉꯥꯡꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯊꯣꯛꯄꯤꯔꯀꯥꯟꯗ ꯗꯔꯀꯥꯔ ꯇꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯍꯟꯅꯤꯡꯉꯤ ꯚꯥꯏꯔꯁꯅ ꯅꯥꯔꯤꯕ ꯄꯣꯠꯇꯨ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯊꯥꯔꯒ ꯚꯥꯏꯔꯁꯇꯨ ꯁꯤꯒꯗꯧꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯒꯗꯤ ꯃꯊꯧ ꯇꯧꯔꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃ ꯌꯧꯔꯛꯑꯕꯅꯤꯅ ꯋꯥꯔꯜ ꯋꯥꯏꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯃ ꯌꯧꯔꯛꯏꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤꯡꯗ ꯊꯦꯡꯅꯕ ꯈꯣꯡ ꯍꯥꯝꯕꯒꯤ ꯂꯥꯏꯅꯥ acute diarrhea ꯀꯔꯤꯅꯣ ꯀꯝꯗꯧꯅ ꯃꯁꯤꯕꯨ ꯂꯥꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯈꯤꯕꯒꯤꯗꯃꯛ ꯃꯗꯔꯁ ꯀꯦꯌꯔ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯁꯜꯇꯦꯟꯠ ꯄꯤꯗꯤꯌꯥꯇ꯭ꯔꯤꯁꯤꯌꯟ ꯗꯣꯛꯇꯔ ꯅꯥꯎꯔꯦꯝ ꯂꯛꯁꯃꯤ ꯂꯦꯡꯕꯤꯔꯛꯇꯅ ꯋꯥꯐꯝ ꯀꯌꯥ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯐꯣꯟ ꯇꯧꯕꯤꯔꯛꯈꯤꯕ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ